Ningtham tha da chahi nauriba angangsing chaba tumdabagi thokdoksing yariba makhai thokhalloidabane. Article asi huyalan pau pau chege lausing pukai gi kalamdagi lokatchabane. Ningtham tha changlakpa matamda ikoi khudingmakna hakchanggi oiba tongan ba makhal kayagi nungaitabasing yamna toina thengnare. Ingsilakpa matamda unsa chakhaiba sor honba nungaitaba atanba pokpa amadi chaba tumdabagi thokdoksing yamna toina thokle. Maruwaina ningtham thada aikoina khwaidagi hena nungaitaba amadi toina thokanba thokdoksing gi manungda chaba tumdabasisu amane. Chaba tumdabagi thawong ase rota virus haina khangnaba virus makhal amana common noina thoganba thawong amane. Maruwaina chahi manga gi makhada leiriba angangsingda rota virus na chaba tumdabagi thokdok yamna toina thogalle. Atopa chaba tumdabagi thawongsing thoganba ngamba virus makhal kharasu leire. Makhoising adude adenovirus enterovirus yaure. Ningtham thagi matamda chaba tumdabagi thawong ase chahi nauriba angangsingdana hena thoe. Angangsingda chaba tumdabagi thawong thokpa matamda ka hena masa soksilakpa yawe. Maduna maram oiraga yariba makhai aikhoina ningtham thagi matamda chahi nauriba angangsingbu chaba tumdabagi thokdoksing thogalaktanaba honaba mathau tai. Chahi ani gi makhada leiba angangsingda ningtham thagi matamda chaba tumdabagi thokdoksing thokle. Karigumba matamda chahi nauriba angangsingda diarrhea tawbagi thawongsing aikhoina toina thengnare. Masi nataba chaba tumdabagi atopa khudam kharadi puk naba chaning thakningba phawdaba oningba phawrakpa amadi thuk thuk lauba thokdoksing ase ne. Chahi nauriba angangsingda sigumba thokdoksing ase thoklakpa urabadi yamna thuna doctor ga tana haugadabane. Amaromda chahi nauriba angangsingda natana ahal oirabasingda su ningtham thagi matamda yariba makhai chaba thakpa yamna cheksingadabane. Aikhoina posak ama chaba matamda khutsa sengna hamdokadabane amadi toilet changluraga tholakpa matamda su hand wash sizinaduna taru tanana lainaba honagadabane. Ningtham thagi matamda chahi nauriba angangsingna chaba tumdabagi thokdok yamna toina thokliba se aikhoina senaba watpanane. Chahi nauriba angangsinggi mamangdadi afaba natraga phattaba chinjak chap manai. Mamangda leiramba khudingmak makhoina chanaba honagane. Afaba chinjak charabasu makhut masa sengna hamdoktrabadi soidana maki chaba tumdabagi thawong thohalakane. Maram aduna angangsingbu karigumba posak ama chadringagi mangoinana khutsa sengna hamdokpagi hainabi lehengadabane. Loinana lok thungba natraga laihau tawriba miyoisinggi manaktasu chahi nauriba angangsing yariba makhai changhalloidabane. Angangsinggi sanapot thampham kasingsu yamna toina sengdoktuna taru tanana lehengadabane. Ningtham thagi matamda angangsingbu yumdagi puthoktuna mi yamna tinba mafamda pusinbagi hainabi thamloidabane. Chawkhalakpagi matungina hojikti angangsingda nahalakpa yaba tongan ba laina makhalsing nahalaktanabagidamag hidak kapthokpagi thabak yamna toina chathare. Adubu masida aikhoina khanggadabadi chahi nauringaida kapliba hidaksing aduda chaba tumdabagi thawongsing thogalakpa thingnabagi matangdadi yaude. Chahi nauriba angangsingda chaba tumdabagi thawong thorokpa matamda diarrhea tawba oba amadi laihau tawbana maram oiraga hakchangda yauriba ising amasung mineralsing yamna manghalle. Maduna maram oiraga angangsinggi arumba yamna thuna hantharaktuna masa ka hena soksilhananaba achauba maram ama oirake. Chahi ka hena nauriba angangsingda mapandagi pusilakpa natraga lairakpa potlamsing sahanbagi mahutta mamage khomlang oina pithakadabane. Adubu karigumba matamda angangsingna chaba tumdabadagi masa ka hena sonthaраklabadi khudakta hospitalda pukhatuna treatment chathahubana khwaidagi hena phaba khongthang ama oigani haina akhang ahisingna phongdoknarakle. Article ase reliable source da yumpham oiraga phongbane. Adubu masina medical professional singge pautaki mahut sinaba honabadi natte. Aroibada tabiriba pumnamakpu thagachare.